ngasi phongkiba tongan Manipuri sifungsingdagi masum thokiba thawdwa thoksingdagi maroibi ipausing khungusaraga Manipur top signal gi mekidigi mayamda thamjagi anbada sanalaiba pausi digi lokusaraga Amit shah thunglare minister singga Lonna watanaba houkhre Churchandpur ngasi satkani lakh tara campaign piragani masang oiba warepsing Kanglupki irang da laikhidrabasing imung manunggi miyoising da campaign oina lupa lakh tara piba amas mlainga ki thabak amamam piba Yariba makai thuna state asida ingta tatthaba amasum mausagi punsida hanjinhanba law and order gi fiwam phagat hanana thabak lokhatpa loinana miyam gi marakta amaga thajanaba hengat hanba miyam gi nongmagi tangai fadraba polam sing petrol LPG seng yaung atai polam sing marang kaina fanganba tonga sandoko thingnaba BSNL gi telephone line sing sijinahanba amaromdana koki militant singna kablak panungmai meruna panduna miyo hum sire mafam gyada sauna kutonakre Manipur thokliba kangluk kirang sigi oroisin purakna numit humni gi khongsata Union Home Minister Amit Shah ngasi numidang pung 8 ge minute kulom tarakpada Imphal thunglare mangna hek Imphal thunglabaga numidang pung 8 ge minute nifu dagi taraga minute nifu ga manga phawba Minister Secretary Minister nongthongmum beren Union Minister of State Home Nityanand Rai Manipur lenga ki Council of Ministers sing BJP ki National Spokesperson Sumit Patra India lenga ki Secretary Home Ajay Kumar Bala IB ki Director Tapan Kumar Deka Chief Secretary Bin Joshi amasum Security Advisor Kuldip Singha yauna mifam pangthoktuna lamdam asida hauzik thokliba irang si loisinna lalong yat houkhre pangthokiba mifam adura tongan warep manga lokhi warep sing adugi manungda kanglupki irangda laikhidraba miyoisingi naknaba imungda state na lupa lakh manga masum center na lupa lakh manga puna lupa lakh tara pibaga loinana imungi miyo amamam sanaba langa ki thabak piba athubada lamdam sida ingda thathaba masum mausagi punsida hanjinhanba law and order gi fiwam foganaba honabaga loinana miyam gi marakta thajanaba hengat hananaba thabak lokatpa seng petrol LPG yauna nongmada sangdaba yadraba potlam sing miyamna marang kaina fanganba masum lamdam sida tonga sandoko thingnaba BSNL gi telephone line sambuna singba yawi Home Minister Amit Shah na hayeng nungthil Churchandpur satuna mafam adugi miyam gu unagani ayuktana Rajbhavan da ima sing CSO sing unagani loinana Minister Secretary ta party punamaki miyut sing amasum ruling party ki MLA sing goiba mifam pangthokani hairian su paus ta makhatana su phongdorakhi amaromdana koki militant sing na kablak panumai maruna pandana miyo hum sire mafam kya na sauna kutonakre Union Home Minister Amit Shah ni Imphal thungladringai Kaksing District ki Sugunu Assembly constituency ki Niras Nasrat Village amasum Imphal West District ki Senjam Chirang amadi Ingawrok singman koki militant sing village ngakpa mitei sing akan momong nunumai kapnakre thawdo odu da misam ohum sire dugo taruk subu Manipur Rifles ki personal ama yauna misam ama nungoi meruna pandana sokle Sugunu Assembly constituency gi Nasrat khul thukiba numai kapna bigi thawdo odu gi matangna phangba paun hai khulai matiksa na paiba UKLF ki keder sing na ngarang digi mitei sing khundari ba shero khul koishilaga thamnakhibani khul adugi yum ayamba makoina ngarang mai thadokrabani khul aduna leiramba misam miyam hingnana bigi damak sugunu ashigi MLA kangujam Ranjit ki shero da leiba yumna sangja pham lawruga leirakibani shero da leiriba miyoi lising amarumadu lauthoknana ba maitei gi khul ngakpa volunteer sing sangsilubda Nasrat village dagi LMG yauna apaba mokhal gi numai sejina duna ambush tarakhibani thawdo odura misam ohum numai maruna pandana siki adubu ashi baksang sing adu ngasi numidang athengma phaw mafam dagi lauthokpa ngamdana leiri haina pausina makhatari mafam adurigi phangba paun hai sugunu amasum shero gi marakta leiba lambi gi mafam ohumda UKLF ki kedar singna bunker CM shero da sang mamasum tholakpa thinglaga thamki hairiba bunker sing adu Assam Rifles ki personal singsu leiba maramna sugi kedar singa AR ga pun leiraga misam yamna nomai kapslakpani haina laundry maram aduna misam ohum si hairibadu Assam Rifles ki personal sing kablak panoi maruna si brana tragana sugi kadar sing gi numai maru rahaiba sabsana khangmandri adumapu MLA Kangujam Ranjit ki shero da leiba yumna ngarang dagi tholakpa yadana leirakiba misam yam sing adudi pung amarom numai kapa lepnaraba tungda police commando sing sugunu faw puthorakre madugi matung nungthil pung marirom tabadagi amuk hana nakal ani gi mrak numai kapna bahokre numai kapna na ngasisu Narzar village amasum sugunu kaithil yung khramai sakre amaromda Imphal West district ki manungsanba Senjam Chirang amadi ingawrok singmang na ngasi numai kapna bra koki militants ama
Taruk suba Manipur Rifles ki personal amadi misam ama numai maruna panuna sokpadagi lekanakre. Thaudok thupamdagi phangba paun hai Shamaya Police Station konba Senjam Chirangda Camouflage ki uniform set koki militants tararam khulai pai du nga se pung mapan makhairom tapa matamda singthaktagi kumlak ubuna mafam adura hanadagi game hangdura mari suba IRB ki personal suna nomaina caption buna militants sing adugi marakta asu apan kya yakhre solaba sing adugi manungna militants amagi haksangni phina yomlaga singthakta mukhaki hairi thaudo adugi matunga sinungtil pung amarom tapa matamna koki militants singna ingauro singmangda leiba maitegi yum mari rom maitha horake Maithabagi pau phangmadagi laimakhong amadi ingawrok singmangda handaki irang siga mari leidana kem hangdan leba Manipur Rifles IRB amadi khunja singa pullaga mai tharamliba kuki melenten singadu tanabag loidana akan mamongna namai kapnaki maitei singna su laimakhong singmangda leiba ex servicemen colony da yumani maithaki nomai kapnabagi thaudo du taruk suba MR gi personal ama amadi misa mama nomaina panan suki solaba taruk suba MR personal dugi maming Yaikom baikul sa nifugutur apok ngan bakawi laimakong nagini mag puklom da pan ba nungay meru ama nanggalom na phagdok tuna satkibadi ki aruba phiyom na laikanari amasum atopa soklaba misam madudi masak maming khang mangamdri pausin makata na hai afaba makhal gi khulai paiba kuki militant sing aduga state force sing aduga akan mamong nga sinumidang waram pung taruk rom taba phawbok numai kapnaki thawdok thokpham da ngasi numidang waram pung taruk rom taba phawbok numai kapnaki thawdok thokpham da Manipur Police ki IGLO themting asangba amadi Imphal West ki ASP Dr S Ibomjan lusingba police team lathru yengsinki numai kapna bigi thawdo do thoklingai masing yam laban nupi singna Imphal Dimapur lambi gi koirengai lamlongai khongham part amadi phaidingan sing mafam singda thatuna central force amata thawdok thokpham da sangan kidre Amaram na nungtil pung ohumnom taba matam na Imphal lom digi lakpa Assam Rifles ki team ama kuki militant singna khulai piba satpani haina singna badigi nupi singna khongham pata khamlaga tata DI gari ama mathak makhawan thoki tungda gari edu check tawda shell oiram badigi tear gas shell singa ba box singa du nupi singa du na mulau ki soidi Amaram dana tonga sandok busing action lawgani CS Manipur thokliba kangloki irang asigi matana social media singda aranba pau tonga sandokliba singi mathakta logeba subscribe action lakhot kani hena Manipur gi sub secretary Benit Joshina thadoraka sirol amana khangalakli solusina makhata na state asida thokliba irang asigi matana social media singda e pau kaya marum sandokna ba thengnari asigum e pau sing asigi marakta aranba yumpham yawdoba e pau kaya marum sandoknari asumna aranba e pau sandokpa sina irang asi hena sathokna na ba masa oirakani state asida mahuksagi phibamda hanjilangna lenga sina su hanma leitana honaribani maram asina phanayamna follower yamba masaknaiba mi oirabasu aranba pau sandokla thengnarabada logeba subscribe action lakhorkani maram asina mipung kudimungna thaudang leiba mi amamam oibiduna lamdam asida tangdu leitaba phibam hanjin hanana bo honabi haina su seolusina sumakhatari amaromdana panthaugi da kapsilamle state asida thoklibi irang asina asuk kalingi sera asida ngasi ahing pung taragani thui makhairom tabada nongpok singuthong seloi langmai singna leiriba panthaugi yumda sakhangdaba singna nongmai kapsinamle ramasigi matangna panthaugi sanglena pawmsinga unaba amada ima laisem inat loisang secretary medan hai state asida kanglop ani gi marakta thoklib irang asi asuki matikan khalakli maitai gi laikol asida kari maram gi ahingna numai kapsilabino asiguma thawong asi matunga amu hana tawigano loinana haugi tha asigi manga thoklib irang asiga mari leinana miam khuptuna mafam asida kuki sing sak khanglaga leire haiba singnaba leibigi mafam adura sangno thihumugi thabak satakhiba leikre matam asida kuki sing leibigi khudam sangnam sing phangkidi maram aduna miam da mafam asida kuki sing thamle haibigi nungnang badu popigano nomai kapsilamba asiga mari leinana Imphal East District ki Porampar Police Station na complaint ama thangatkhiba leikre anisu pausida makatarakli makasa tharak poina tentakna atopa update ama thawbalam sungkaksing district na tani Imphal East West Bisnupur District ngasi ayuk pung taramati fawba curfew konthokani swaidi amaromdana lanmina numai lokhat pa lakpada irang thokre moirang assembly constituency gi manungda leiba naran sena maning leikai da leiba second IRB gi headquarter digi Sikh regiment gi CO amana lusingmati mamanga se ayuk pung tara khar helakpa matamda laklaga second IRB gi leiriba numai amadi maru sing pukhina bohona bada miyamna thingwadi gi pubangam khidre
Sikh regime nomai pukhi tawri haibigi paw do miyam no moirang ashigi MLA thongam santi da paw pirakudigi MLA na second IRB gi headquarter da laklaba matung wari sanaki wari sanaraba matung nomai amadi maru singadu Sikh regime gi gari dagi lautaki matung darakpada second IRB da amuk sinaki hari thaudo du gi paw tab dagi lakhiba ko songnaraba miyam na Sikh regime gi lakhiba gari kudingma nomai amadi maru sing pukhriba haiduna check toraba matung halanki thaudo du thokraba matung lamda madugi miyam gi lusing makhrana second IRB gi CEO AK Sharmaga unaki sohari media na phangbo source amagi matung ina second IRB gi khulai singadu hauji oidi birang sina maram oiduna miyam na over power toraga lauki kedra khanbadagi regime da sinakhina bohona bani thaudo du gi matang miyam na state government gi makhada lebi state force amagi khulai bu central force regime na karamna lawul lakli bano habi yu hangna hauri Atopa paw madana mo pizam selaga lakpa BSF ki gari mai thakre ngasi nungtul sarona pung aniga makhairam tarakpa matamna yamna singnenengo aibo mong nan Manipuri kharana Imphal mekedigi moirang lomda bolero pickup amada haptuna purakpa bulletproof plate kunthra bullet jacket cover nifu tear gas seal kapnaba nongmai ani purakpa tidim lambigi tawpokpi amadi upokpi gi marakta miyamna khamduna sek tawra polam sing adu thengnabadagi miyamna gari ga loinana polam sing mang tangan khari police gi phangmo pawgi matung ina hariba polam sing asi kumbi assembly constituency gi Bangla da leiba BSF ki KM ki ASI Ram Kauba mana civil dress the constable amadi driver amagana purakpani thaudo oduda tawpokpi amadi upokpi gi miyoi sing amadi khul ani sik akoibda leiba khushawnaraba miyamna polam sing adu purakpa bolero pickup registration number MN01AA 6358 adu mai thadokuna amara to onki polam sing adu purakpa nan Manipuri BSF sing adu mafamada thadokuna police ta sensing gi haidi thaudo odu gi paw phangmadi gi khudakta Bishnupur police ki team amadi commando gi team laktuna makhata pa oning da thaudo thoktana ba ngak senduna rakhi gari mai sakpa gi paw phangmadi gi Bishnupur fire service ki team laktuna mai mutha ki haidi thaudo odu gi matana kunjanu pi man phongdorok gi matungina haujik thokli bi irang asina maram oiduna tidim lambi gi nakala leiba khul kya gi miyamna lambi da satliba asat o gari sing sek tawbuda polam sing adu thengnabadigi miyamna wahang pohang tawbura pokum matik sana pi dabadigi khoshawnaraba miyamna gari edu amanga da thon khibani roindana gari edu yorama polam sing adu Bishnupur police da khushina khre sohaidi amaromdana congress ki team ngasi president unagani Manipur hojik thokliba tangdu leita da ba phibam sida miyeng sangbinabagi dama Manipur Pradesh Congress Committee ki president Kaisa Megasandra masum CLP ki lusingba okram ibobina lusingba mute kangbu amana hayeng ayuk pung taraka minute traga manga tapa matam India ki president Draupadi Murmu go unagadari Manipur Pradesh Congress Committee MP CC ki president K Megasandra na hiramasiga mari lainan hai Manipur ki apun migi saktam amadi ngam khai kai bi yaro have a party isigi fide basi fawwa hongmalaite masi fawwa hongmalaite Manipur ki apun migi saktam na singnarak pukudima karigum hiram amata yasina batawroi haukiba me ahum dagi thokli birang asina lamdam asina ngasi fawwa tangdu leita da ba phibam am mayong naduna leiriba si lebak thibani thaudo odu bo Congress party na akan mamong na yaninde handak thokliba thaudo asida khulai baiba kuki lal holup singna misa miam na nongmai kapsingduna hatpatupagi thabak sing sathariba si terrorist na tawda thawongni masida India lenga na miyeng sangduna athuba matamna Manipur gi mausa gi phibam na hanjan hanba ngamna ba thawuk lapat kadabani President ka heng unagadaba sida mak masaka loinana CLP lusingba oibobi CWC member gai khangam MLA sing TH Lokesur Surya Kumar Okram loinana MP CC gi Vice President Harisur Goswami yawani amaramda AICC gi maikedi gi President Malik Arjun Kharge hanagi Minister Zairam Ramesh amasum AICC gi Fact Finding Committee gi meeting su sarug yagani haidenisu pawuksna makhatana su phongdorakli Makasa track point to perform na miyam ngak pada season na ba zoi kisan na mangwana piramba security ki personal sing handokre hauji orible when order ki phiba masi yeng laga miyam ngak pada oine season na hana na thangmai ban assembly constituency ki MLA kumok sum zoi kisan na mangwana piramba squad house guard sing lengak handokre amasung khyathong da leiba MLA sigi yumna pawmisung unabada kumaksum zoi kisan haiki ngasi punsi bungak sen madagi leibak miyam ngak pan hena marwai lamna masida ingda tataba purak na balai ngak central government CSO sing su kyara khone adabo numit khudingi mi siba sokpa hengalakpa mikap mirau khol ta ba ngamlaktaba kya thengnai Manipur lengana MLA singda security personnel amasung house guard sing pibiri madudana tan numit kharani gi mamangda police personnel taruk amasung asu apan thuandana ba ngak senana tharai aduba haujikta kupna khalaba matungda
ꯑꯩꯒꯤ ꯄꯨꯟꯁꯤ ꯉꯥꯛꯄꯗꯒꯤ ꯂꯩꯕꯥꯛ ꯃꯌꯥꯝ ꯉꯥꯛꯄꯅ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯕ ꯇꯥꯟꯖꯥ ꯑꯗꯨ ꯌꯧꯔꯛꯂꯤ ꯃꯃꯥꯡꯗꯁꯨ ꯀꯔꯤꯒꯨꯝꯕ ꯇꯉꯥꯏꯐꯗꯕ ꯂꯩꯔꯕꯗꯤ ꯁ꯭ꯀ꯭ꯋꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯏꯔꯥꯡ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯃꯁꯤꯡ ꯋꯥꯠꯄ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯥꯕꯤꯔꯛꯅꯕ ꯈꯣꯜꯂꯥꯎ ꯂꯥꯛꯄꯗꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯖꯗ꯭ꯔꯕꯁꯨ ꯄꯤꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤ ꯂꯩꯉꯥꯛꯇ ꯄꯤꯊꯣꯛꯂꯕꯗꯤ ꯂꯩꯕꯥꯛ ꯉꯥꯛꯄꯗ ꯃꯇꯦꯡ ꯈꯔꯗꯪ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯋꯥꯐꯝꯁꯤꯡ ꯇꯝꯈ꯭ꯔꯦ ꯂꯣꯏꯅꯅ ꯆꯦꯁꯨ ꯏꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯁꯤ ꯃꯤꯈꯜ ꯊꯦꯡꯅꯕ ꯍꯧꯔꯛꯄꯗꯒꯤ ꯂꯩꯔꯛꯄ ꯌꯥꯎꯔꯤ ꯑꯃꯁꯨꯡ ꯃꯤꯈꯜ ꯃꯃꯥꯡꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝꯅ ꯂꯩꯃꯤꯟꯅꯔꯛꯄ ꯑꯃꯁꯨꯡ ꯃꯊꯧꯅꯥ ꯂꯩꯕ ꯄꯔꯁꯣꯅꯦꯜꯁꯤꯡꯅꯤ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯏꯔꯥꯡ ꯑꯁꯤ ꯅꯦꯝꯂꯕ ꯃꯇꯨꯡꯗ MLAꯁꯤꯡꯅ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜꯁꯤꯡ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯆꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯔꯛꯄ ꯃꯇꯝꯗꯗꯤ ꯂꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯋꯥꯠꯂꯦ ꯍꯥꯏꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯌꯥꯝ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄꯤꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯕꯨ ꯂꯩꯕꯥꯛ ꯉꯥꯛꯄꯗ ꯁꯤꯖꯤꯟꯅꯕꯤꯅꯕ ꯄꯤꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯤꯌꯥꯝꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ MLA 50 ꯑꯁꯤ ꯐꯝ ꯊꯥꯗꯣꯛꯅꯕ ꯗꯤꯃꯥꯟ ꯇꯧꯕꯅꯤ MLA ꯑꯣꯏꯔꯤꯕ ꯑꯁꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯤꯟꯅꯕꯤꯔꯝꯕ ꯐꯝ ꯅꯠꯇꯦ ꯊꯥꯡꯃꯩꯕꯟ ꯃꯤꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯛꯄꯅꯤ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯃꯔꯤꯔꯛ ꯃꯥꯏ ꯄꯥꯛꯍꯜꯂꯛꯄꯅꯤ ꯃꯔꯝ ꯑꯁꯤꯅ ꯐꯤꯔꯦꯞ ꯂꯧꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯌꯦꯡꯂꯒ ꯊꯕꯛ ꯇꯧꯒꯅꯤ ꯊꯥꯡꯃꯩꯕꯟ ꯃꯤꯌꯥꯝꯅ ꯄꯤꯔꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯒꯅꯤ ꯅꯍꯥꯟꯁꯨ ꯊꯥꯡꯃꯩꯕꯟ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯀꯤ ꯀꯥꯡꯕꯨ ꯂꯥꯛꯄꯤꯗꯨꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯜꯂꯝꯃꯤ ꯂꯣꯏꯅꯅ ꯐꯤꯔꯦꯞ ꯍꯪꯂꯝꯕ ꯂꯩꯈꯤ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯃꯤꯌꯥꯝꯗ ꯑꯏꯕ ꯑꯣꯏꯅ ꯄꯤꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯃꯁꯨꯡ ꯇꯛꯅ ꯍꯥꯡꯗ꯭ꯔꯤꯉꯩꯗ ꯃꯦ 18ꯗ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯃꯁꯥꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯇꯝꯈ꯭ꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯁꯤ ꯀꯦꯍꯜꯂꯛꯂꯕꯗꯤ ꯈꯨꯗꯛꯇ MLA ꯐꯝ ꯊꯥꯗꯣꯛꯂꯒ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪꯗ ꯃꯥꯡ ꯊꯥꯅ ꯌꯥꯎꯁꯤꯟꯒꯅ ꯍꯦꯟꯅ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯃꯤꯌꯥꯝ ꯀꯟꯅꯅꯕ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯊꯤꯡꯕ ꯄꯤꯕꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯑꯥꯄꯤꯜ ꯇꯧꯈꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯔꯕ ꯇꯟꯖꯥꯗ ꯏꯔꯩꯕꯥꯛ ꯀꯟꯅꯅꯕ ꯍꯣꯠꯅꯕ ꯅꯠꯇꯅ ꯑꯇꯩ ꯄꯥꯝꯕꯩ ꯂꯩꯇꯦ ꯃꯔꯝ ꯑꯁꯤꯅ ꯏꯔꯩꯕꯥꯛ ꯀꯟꯃꯤꯟꯅꯁꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯊꯥꯖꯕ ꯊꯝꯂꯤ ꯃꯍꯥꯛꯅ ꯑꯉꯝꯕ ꯊꯥꯛꯇ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯣ ꯑꯃꯁꯨꯡ ꯑꯣꯔꯗꯔ ꯐꯖꯅ ꯉꯥꯛꯄꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯗ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯃꯁꯨꯡ ꯑꯃꯤꯠ ꯁꯥꯍꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯄꯨꯟꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯗꯨꯅ ꯑꯄꯥꯝꯕꯁꯤꯡ ꯅꯤꯡꯊꯤꯅ ꯍꯥꯏꯃꯤꯟꯅꯍꯧꯁꯤ ꯍꯥꯏꯒꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯄꯜꯂꯛꯂꯤ ꯑꯃꯔꯣꯝꯗꯅ ꯎꯔꯤꯄꯣꯛ ACꯒꯤ MLA ꯔꯘꯨꯃꯅꯤ ꯃꯤꯌꯥꯝꯅ ꯕꯣꯏꯀꯣꯠ ꯇꯧꯅꯕ ꯋꯥꯔꯦꯞꯅꯈ꯭ꯔꯦ ꯎꯔꯤꯄꯣꯛ ꯃꯤꯌꯥꯝꯅ ACꯒꯤ MLA KS ꯔꯘꯨꯃꯅꯤ ꯇꯣꯇꯦꯜ ꯕꯣꯏꯀꯣꯠ ꯇꯧꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯍꯧꯈꯤꯕ ꯃꯦ 19ꯅ ꯃꯤꯌꯥꯝꯅ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯒ ꯃꯔꯤ ꯂꯩꯅꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯕ ꯆꯪꯂꯨꯕꯗ MLA KS ꯔꯘꯨꯃꯅꯤꯒꯤ ꯃꯆꯥꯅꯨꯄꯥꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 2 ꯁꯣꯛꯍꯟꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯎꯔꯤꯄꯣꯛ ꯁꯣꯔꯕꯣꯟ ꯊꯤꯡꯉꯦꯜꯗ ꯂꯩꯕ ꯂꯨꯞ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯐꯪꯈꯤꯕꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯦꯞꯁꯤꯡ ꯂꯧꯈꯤ ꯑꯍꯥꯟꯕ ꯋꯥꯔꯦꯞꯇ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯅ MLA KS ꯔꯘꯨꯃꯅꯤꯒꯤ ꯌꯨꯝꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯕ ꯆꯪꯂꯨꯕꯗ MLAꯒꯤ ꯃꯆꯥꯅꯨꯄꯥꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 2 ꯊꯤꯅ ꯁꯣꯛꯂꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯊꯛꯇ FIR ꯂꯧꯈꯠꯍꯟꯕ ꯑꯅꯤꯁꯨꯕ ꯋꯥꯔꯦꯞ MLA KS ꯔꯘꯨꯃꯅꯤꯒꯤ ꯃꯆꯥꯅꯨꯄꯥꯅ ꯅꯣꯡꯃꯩꯅ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯁꯣꯛꯂꯤꯕ ꯃꯤꯑꯣꯏ 2 ꯑꯗꯨꯕꯨ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞꯅ ꯂꯥꯌꯦꯡꯕꯗ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯁꯨꯡ MLA KS ꯔꯘꯨꯃꯅꯤꯕꯨ ꯎꯔꯤꯄꯣꯛꯀꯤ ꯃꯤꯌꯥꯝꯅ ꯇꯣꯇꯦꯜ ꯕꯣꯏꯀꯣꯠ ꯇꯧꯕ ꯍꯥꯏꯅꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯍꯨꯏꯌꯦꯟ ꯄꯥꯎꯗꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯅꯨꯃꯤꯠ 18ꯅꯤ ꯆꯥꯛꯂꯛꯈꯤꯕ ꯃꯩ ꯃꯨꯠꯊꯠꯅꯕ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯃꯤꯠ ꯁꯥꯍ ꯊꯨꯡꯂꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯏꯃꯨꯡꯗ ꯂꯨꯄꯥ ꯂꯥꯈ 10 ꯑꯃꯁꯨꯡ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯑꯃꯃꯝ ꯄꯤꯔꯒꯅꯤ ꯍꯨꯏꯌꯦꯟ ꯄꯥꯎꯆꯦꯗꯅ ꯁꯨꯝꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯊꯥ ꯑꯁꯤꯒꯤ 3ꯗ ꯑꯣꯜ ꯇ꯭ꯔꯥꯏꯕꯦꯜꯁ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯁ ꯃꯅꯤꯄꯨꯔ ꯑꯁꯨꯝꯅ ꯁꯤꯟꯗꯨꯅ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯁꯤꯡꯗ ꯇ꯭ꯔꯥꯏꯕꯦꯜ ꯁꯣꯂꯤꯗꯥꯔꯤꯇꯤ ꯃꯥꯔꯆ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯤꯗꯤꯝ ꯂꯝꯕꯤꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯒꯤ ꯇꯥꯏꯅꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯕ ꯍꯧꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯈꯤꯕꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯂꯝꯃꯩꯒꯨꯝꯅ ꯁꯟꯗꯣꯔꯛꯈꯤꯕ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯏꯔꯥꯡ ꯂꯦꯞꯇꯅ ꯊꯣꯛꯂꯛꯈꯤꯕ ꯑꯁꯤ ꯅꯨꯃꯤꯠ 18ꯅꯤ ꯁꯨꯔꯛꯄꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯏꯝꯐꯥꯜꯗ ꯊꯨꯡꯂꯕꯒ ꯄꯟꯊꯗꯅ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯀ꯭ꯂꯣꯖ ꯗꯣꯔ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ 5ꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯏꯔꯥꯡꯁꯤꯡꯗ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯏꯃꯨꯡꯗ ꯂꯨꯄꯥ ꯂꯥꯈ 10ꯒꯤ ꯁꯦꯟꯐꯝꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯑꯃꯃꯝ ꯄꯤꯅꯅꯕ ꯋꯥꯔꯦꯞꯅꯈ꯭ꯔꯦ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:00 ꯀꯨꯟꯂꯣꯝ ꯇꯥꯔꯛꯄꯗ ꯑꯈꯟꯅꯕ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ BSFꯀꯤ ꯐ꯭ꯂꯥꯏꯠ ꯑꯃꯗ ꯏꯝꯐꯥꯜꯒꯤ ꯇꯨꯂꯤꯍꯜ ꯏꯌꯔꯄꯣꯔꯠꯇ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯍꯦꯛ ꯊꯨꯡꯂꯕꯒ ꯆꯤꯞ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯏꯝꯐꯥꯜꯗ ꯂꯩꯔꯛꯂꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯁ꯭ꯇꯦꯠ ꯃꯤꯅꯤꯁꯇꯔ ꯅꯤꯇ꯭ꯌꯥꯅꯟꯗ ꯔꯥꯏ BJPꯒꯤ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯛꯄꯔꯁꯟ ꯗꯣꯛꯇꯔ ꯁꯨꯃꯤꯠ ꯄꯥꯇ꯭ꯔ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯅꯨꯡꯗ TH ꯕꯤꯁ꯭ꯋꯔꯖꯤꯠ Y. ꯈꯦꯝꯆꯥꯟ ꯀꯣꯕꯤꯗꯥꯁ ꯀꯣꯟꯊꯧꯖꯝ ꯑꯃꯁꯨꯡ TH ꯕꯁꯟꯇ ꯀꯨꯃꯥꯔꯅ ꯇꯔꯥꯝꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯕꯨ ꯏꯌꯔꯄꯣꯔꯠꯇ ꯑꯣꯛꯄꯗ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ A. ꯁꯔꯗꯥ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯤꯅꯤꯠ ꯖꯣꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯍ DGP ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯌꯥꯎꯅ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ SP ꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ
एयरपोर्ट हेक थुंगलबगा होम मिनिस्टर ना बहुपुरादा लेब मिनिस्टर के ऑफिस सत्तुना पंथदना क्लोज डोर मीटिंग मा पांगदोखि स्टेट असिदा हौजिक लेप्तना थोलकलिबि इरांग सिंग लुसिनन्दुना तंगदु लैताबा पुरकनबगिदमा पांगदोखिबा मिफम असिदा चीफ मिनिस्टर एन बेरन यावना यूनियन स्टेट मिनिस्टर होम मिनिस्टर बु एयरपोर्ट ओपद सरुक मिनिस्टर सिंह बीजेपी की नेशनल स्पोक पर्सन सुमित पात्रा गवर्नमेंट ऑफ इंडिया की सेक्रेटरी होम अजय कुमार बाला इंटेलिजेंस ब्यूरो की डायरेक्टर तपन कुमार डेका चीफ सेक्रेटरी विनीत जोशी मणिपुर की सिक्योरिटी एडवाइजर कुलदीप सिंहासु सरुक याखी नुमिदांग पुंग मपन के मिनिट निफुरोम तरकपदगी हौरदुना नुमिदांग पुंग तरागा मिनिट निफुगा मंगारोम तरकपद फावद पुंग अमा हेना सदखिबा मिफमना कुपना खनरबा मतुंग वरेप मंगानोखि वरेप सिंग अदुदि यारिबा मखे अतुब मतमदा मणिपुर महौसागी फिबम हंजनन्दुना इंगतप पुरकपा स्टेट असिगी लॉ एंड ऑर्डर की फिबम फोगत हननबा लौखटफम थोकपा थबकसिंग लौखटपा अमसुंग मियामगी मरक्ता थाजबा लेहननबा होनाबा रिलीफ की थबकसिंग मपुंग फाना पाइखतपगा लोइनना मियामना तंगाई फदना संग पोलमसिंग मनुंगदा पेट्रोल एलपीजी गैस सिंग अमसुंग मते पोलमसिंग फंगननबा थबक पाइखतपा लोइनना थोखरिबा थाउदोकसिंग मनुंगदा लेखिदरबा मियोइसिंग मनु इमुंगदा लुपा लाख तरा की सेनफमसिंग पीबगा लोइनना लेंगा की थबक अममम पीबगा लोइनना तोंगा संदोकपा थिंगननबगी दमक BSNL की मतेंग लौदुना टेलीफोन लाइन सिंग लेहनबा यावरि लेखिदरबा मियोइसिंगी इमुंगदा पीननबा ngasiगी मिफमना वरेप लौखरबा लुपा लाख तरा की सेनफमसिगी मनुंगदा लुपा लाख मंगाना मणिपुर लेंगाना पुथोलगा लुपा लाख मंगाना सेंट्रल शेयर ओइना पुथोकने हारि होम मिनिस्टर अमित शाह की खोंगसत के मरी लेना फंगबा पावगी मतुंगिना हयंग अयुक्तगी हौरदुना मणिपुर की तुंगान सिंग अमसुम तंगी सिविल सोसाइटी ऑर्गेनाइजेशन सिंग स्टेक होल्डर सिंग यावना कम्युनिटी लीडर सिंग सुमथम मथम उनदुना मणिपुर तंगदु लैताबा फिबम अमुक हंजल हननबा वरी सनागन हारि लोइनना हंदक थोकलिबि इरांग असिगी हौरकम ओइलिबि चुरचांदपुर यावना अतै मफम खरादसु होम मिनिस्टर ना हाथिंगना सतुना मफम सिंग अदुगी फुरुप सिंग लुसिंग सिंग उनदुना वरी सनारबा याय हारि अदुमैनम ngasi numidang athengba phawbada union home minister gi tentative program sing official oina phangma ngamkhidri so hairi amaromda sugunu tribal area ra kuthonabada miyo ani sire ani sokle ngarang su sugunu area ra koki militant sing na mitay gi yum khara mai tharak padigi khut hanaduna koki furup sing gi yum khara su mai thadokhiba loinana koki militant sing state force amasu misam yam gi apun ba kangbu go onsinaduna akan mamona kuthonabada miyo mari shikhiba amasum atopani pan asu apan nang khara matungda ngasi chu makata na sa anaba nakalani gi marta kuthongna rakuna misam ani shiraga anina asu apan nang khre laikhidraba miyoising adudi sugunu ward number 6 tagi yumlembam shivananda sai kungani pan apokpa iboso amasum sugunu mayale kaidigi hausuna langthabal leiriba khoiram romeo sai kungamang apokpa hemani hari makoi ani ga haksang rims ki mokto puraktuna thamkhre ngasi gi thawdo osida puna sokhiba miyoi marini makoi gi manungda miyoi ani laikhidabani aduga soklaba ani gi manungda amagi phibam suluna leiri adu moinam atopa misam amagi di nongmai maruna khongna panbadagi thoidokna nungsa thiningai oidra hari adu moinam khut thokna ki mafam adudigi asakpa miyoi sing lauthokpa ngamdaba loinana numidang athengma phawbana nakalani gi marakta khut thoknabagi paw phangki amaromda miyoi lising ani ga songwa rom safagataba mafamna thangdokre amaromda ngarangdagi na ngasi fawba kaksing district ki serodo kuki militant sing na yum sahunga yangkhai rom mai tharakpadigi laifam leiteduna sugunugi MLA ke ranjit ki yumda sangjafam lorokiba miyoi lising ani ga songwa rom state amasum center ki security force sing akanba section throng lakhotuna safagataba mafam sing na thangdokre सेराउदगी थांदोखिबा मियोइसिंग अदु वांगु काक्सिंग खुनौ अमसुम काक्सिंगदा नाउनहांग रिलीफ कैम्प सिंग थामखिबनि अमरोमदना कोकि मिलिटेंट सिंगी मनुंगदा लोंग्री सेट मियोइ अनि सिरब्रा सेराउदा लेबा मितैगी युमसिंग मै थादोकनाबा सांगसिलखिबा कोकि मिलिटेंट सिंगी मनुंगदा मेमादा बेस तब कोकि लरहोलो पीपल्स डेमोक्रेटिक फ्रेंड्स PDF की केदर सिंग ओइरामगनि सिंगनबा लोंग्री सेटपा मियोइ अनि गे असिबा सांग थेंगनरखि हाइबगी रिपोर्ट फंखे अदुमैनम ऑफिशियल ओइब रिपोर्ट नुमिदांग अथेंबा फावबदा फंगमखिदे अदुबु मकाताना शेरोगी एरिया दा नकलानी गी मरक्ता लेतना कुथोनखि अमरोमदना कोकि मिलिटेंट सिंग मकाताना कुथोनखि अमरोमदा नापत की एरिया दा लेबे युम सिंग कोकि मिलिटेंट सिंगना ngarang tumna mai thadokतुना mangan takan kraba matuna ngasi suma pamaduda position lauduna laisin kiba militant sina kaksing district ki mai kairom da nomai kapsila padagi imphal turil gi nak yetigi khut hanaduna nomai kapna bagi thawdok su thoki ado menamak thawdo asida nakalani gi marakta mishimina yawgi pawdi famangam ki de hairi amaramdana leimakhong kanto sabal da khut thokna bada MLA ama misama masakle
अतोप थौदो अमदना इम्फाल वेस्ट डिस्ट्रिक्ट की सेकमाई पीएस की मनुंग चलीबा दुगा लेमखोंग आर्मी हेडक्वार्टर गसु नकनना लेदिबा लेमखोंग अमसुम कांतो सबल की एरिया दा लेबा मितेगी युमसिंग यावना दुकान खरा को की मिलिटेंट सिंगना नोमै कापदना संगशिलंगला मै थादोखरे ngasi nungthul thokiba thaudo asigi pau phangmari khul animaki khunja sing state force ka kusamnaduna changsilubuda nakalani gi marakta nomai kapnarakpadi taruk suba AR gi personal ama amasu misam ama numoina panduna sokre thaudo asi thoklaba phawbada army gi mekedi lokatpam topa thapa amata lakhotki de hairi amaromna kautrak maningda nomai kapnakhre ngasi numidang pung taret makhairam tarak pada thoki ba topa khutokna bagi thaudo amada sangmai PS ki manung chaliba senjam sirang kautrak amadi phumlogi maning thangba sarukta leiba mafum singda koki militant singna tata tipur ani tongduna koithau thoramlaba matungda mitegi yum singna nomai kapsinduna sangsilaglaga yum khara mai thadokrairi militant singna nomai kapsilakpadi khulngak diba village defense force ki mekedi su khut handuna kapki adubo koki militant singna henjilakpadi Imphal West District Police Commando team ama sangsilakpadi ngyak khotoknaraba matungda lemna khiari thaudo osidagi nakalani gi marakta aso apan yoramba yabigi pawphangki adumenama official report numidang athengba phawba phangmangam khidi hairi amaramdana sabung khokta commando ka asam rifles ka numai sanakre ngasi numidang pung mapan makhairam tarakpad Imphal urkhul lambi gi sabung khok amasung saijang gi marakta asam rifles na makoi gari sing lambi mayai da fajilaga thamlingai da Imphal lumdagi yengang pokpi tamna satkiba commando gi gypsy ahumbu athingba pirakpadagi nakalani gi marakta sound ungkhana duna khut thoknarakpa yabagi phibam phawba yorakre hairi adumainamak security force ani gi marakta ungkhanarakpa adudagi maira pai bisingsu yoksilakuna makoi area asam rifles sanglakpa yaro haina thinki commando amasum asam rifles ki marakta nungmai phaw satuna duna pungkhai amarom sukna ungkhatnaraba matungna commando personnel singadu Imphal lomda amu halaga sakki hairi panba yabadi mafam asi khaktana tana Imphal urkhul lambi paringi singarel saum sum Imphal kaibi lambi gi Paurabi gi urkhul asauba mapal sing mafam sing so asam rifles ki personal sing ma koina tongpa gari sing lambi mai de phaina khamjinduna thatlaga state force katana tana paumi sing amasum misam yambu namduna thatlaga sanghandabigi gi thawong sing sataki so hairi hauji koina di meyam pau su matang aselu sinjarge amasum meyam puna no pau update ngaminasi